Hi ma'am, hujikta video ma thengnajai social media da madudi Kuki terrorist ahum ado RIMS ta puraga layeng nabagi damakta tawrambado mayam gi protest tagi naga amasung maitei singi apunba khongjang protest tagi mekoi RIMS tagi puthakhre haibagi video ma ni mayam hujikta thengnajabani mase ujaba matamda engonda phaujaba amasung ishorna phongdok piba wahai do ningsingjare aina afaba tawrdi afaba mahai fangani afaba phol fangani aina fattaba tawragadi fattaba phol fangani komayam aina pap tawragadi pap ke tawmaldi shibo igani aina Jesu Christa gi aningba tawragadi engonda blessing ishorgi blessing thaujal marang kaina fangani Kuki sing nekhoina Kuki len haiduna haikiba natra Maitai nadi nekhoina Kuki len hai bairamda Manipur nekhoigi natte Maitai naga Maitai pangal yelomi singineba aduda Maitai ama kitang henjelakpa naga ama henjelakpa matamda nekhoina faraga minungsi khangdana nekhoina micham sing hathok pirineba adubo nekhoina RIMS taga laktana Imphal taga laktana security guard na tawraga laineba ko adubu hairiba ishor hairiba Mapu do Makti achumbagi maikei de leibani nekhoina hatkriba mioi nagagi mioi taruk maitai gi mioi sing nekhoina hatkriba minungsi khangdana hatkriba sing ado adugi atawmal ado nekhoida soidana phangibani masidi phangba hodri yam phangakini yam watle nekhoina phangakini maramdi nekhoina hulliba maru ado phattabagi maru neba shaitan gi maru adu neba palaktoriba mahi palaktoriba do aduna nekhoida onsallaga chikkaneba nekhoida onsallaga chaneba nekhoibu tumna manghanganeba nekhoina nagagi mioi taruk hatkibudo asuk minungsi khangdana hatkibudo adugi video do yengba matamda ai pungmuk pangal se sondaki sa hatpadu maina nekhoina makak kaga hatpado yaroi ishordi achumbani Bible da haidra Jesu Christa I am the way the truth and the life truth achumba do Jesu Christa ni nekhoina tawriba achumba nekhoina tawriba chumdaba thabak achumba tawdaba nungsiu hairaga hatokpa yumlona babu na samakumna nungsigadabani hairaga yumlona babu hatokpa nekhoigi nathakta ishorgi kainodo laibani aduga hujikti maitai naga yelomi punamak na loina khangne nekhoigi thabakse aduga aigi maikeidagidi ai nekhoina maiteigi nupi ahum angang ahum hatkiba numitagi aidi khangre nekhoise Jesu Christa gi followers nate nekhoi diabol gi followers ni Holy Bible gi matung ina chatpa mi nate nekhoise nekhoi gi maramda lakpadadi hatokpa aduga maitai gi maramda naga gi maramda thi na ngangba
aduga nekhoina naragadi security guard naga tawraga lairo guard to dum leini ai khanbra leiroi loikhini nongmadi haiba mapu do mahakna wai lakani nekhoina mi hatkriba sing adugi mamittagi tariba mapi sing ado macha sing mekhogi nupi mama sing na kappiba mikap mirau kholado lem na matamangoi iramda manipur de ing thaba lakani mayam ngasi ai wahai amaka haijaramge iramda manipur de ing thaba lakani karama matamda 2027 da mayam khangbiro ko ing thaba lakani lakpagi matam yorabani maitai naga maitai pangal yelhomi oiriba singse hauchik amata oina punsan gadabani ko mayam punjan basu hore Kuki sing na punjalan mani ko adugi damakta Kuki terrorist sing bu thank you maramdi nikhoina matam sangna mari tatna ruraba maitai naga maitai pangal gi yelomi sing do chei amamam taleram bodo huji punsalle mapun ohelle nikhoina thudek pangam roiba ko aduga manipur gi apun ba saktam lakani haibasini comment tawbiramo ma'am thagachari iramda manipur long live manipur tektakai leibo oisanu irei cha sing iramdam naga maiti amasung maiti pangal sing thagachari ma'am